어자 암떡 그럼 자기. 예, 그렇죠. 많이 생각되고. 아한 ꯃꯃꯛꯇꯗ ꯉꯁꯤ ꯑꯩꯅ ꯎꯅꯕ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯒꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯍꯣꯖꯥꯏꯒꯤ ꯊꯣꯏꯔꯦꯟ ꯈꯨꯟ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯋꯥꯔꯤ ꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄ ꯑꯩꯅ ꯊꯤꯖꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯒꯤ ꯊꯣꯏꯔꯦꯟ ꯈꯨꯟ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯐꯪꯅꯖꯩ ꯑꯁꯤꯁꯨ ꯐꯪꯅꯖꯕꯁꯤꯁꯨ ꯑꯩꯅ ꯇꯤꯟꯅꯔꯨꯕ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯍꯥꯛ ꯑꯃꯗꯤ ꯂꯩ ꯑꯗꯨꯁꯨ ꯁꯪꯒꯟꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒꯤ ꯄꯥꯎ ꯐꯥꯎꯅꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯦꯛꯖꯥꯝ ꯆꯤꯜꯂꯕ ꯃꯇꯝ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯕꯤꯅꯕꯒꯤ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯑꯣꯖꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯍꯣꯏ ꯑꯩꯕꯨ ꯃꯅꯦ ꯊꯤꯕꯤꯔꯛꯄ ꯑꯃꯁꯨ ꯁꯛꯈꯪꯕꯤꯅꯩꯅ ꯂꯦꯡꯕꯤꯔꯛꯄ ꯀꯁꯥꯔ ꯂꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯀꯁꯥꯔ ꯂꯥꯏꯐꯀꯤ ꯑꯣꯖꯥꯕꯨ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯑꯁꯦ ꯑꯩꯍꯥꯛꯁꯨ ꯀꯁꯥꯔ ꯂꯝꯗꯒꯤꯅꯤ ꯑꯩꯅ ꯂꯥꯛꯄꯁꯦ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄꯁꯦ 1945 ꯂꯥꯛꯄꯅꯤ 45 ꯂꯥꯛꯄ ꯃꯇꯝꯁꯦ ꯌꯥꯝꯅ ꯋꯥꯅ ꯋꯥꯕ ꯅꯪꯕꯗꯒꯤ ꯑꯁꯥꯝꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯆꯪꯖꯐꯝ ꯐꯪꯖꯗꯅ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯁꯤꯡꯅ ꯑꯩꯕꯨ ꯊꯝꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛ ꯑꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯅꯍꯥ ꯊꯤꯗꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯦꯟꯗ ꯂꯥꯛꯆꯔꯦ ꯑꯗꯣ ꯈꯨꯟ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯛꯄꯗꯒꯤ ꯃꯥꯒꯤ ꯈꯨꯟꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯂꯩꯈꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯅ ꯋꯥꯔꯤ ꯂꯤꯕ ꯂꯩꯇ꯭ꯔꯦ ꯂꯩꯇꯕꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯦꯛ ꯁꯥꯒꯩꯒꯤꯅꯤ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯈ꯭ꯋꯥꯏ ꯏꯇꯣꯝ ꯇꯣꯝꯕ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯑꯩꯒꯤꯁꯨ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒ ꯂꯥꯛꯄꯗꯒꯤ ꯑꯩꯍꯥꯛ ꯑꯁꯦ ꯃꯣꯏꯅ ꯃꯅꯥꯎꯇ ꯃꯅꯥꯎ ꯍꯦꯛ ꯃꯈꯥꯗꯒꯤ ꯇꯥꯕ ꯃꯃꯥ ꯑꯃꯇꯒꯤ ꯒꯔꯚꯗꯒꯤ ꯇꯥꯕ ꯃꯅꯥꯎ ꯗꯧꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯑꯩ ꯏꯌꯥꯝꯕꯗꯨꯅ ꯂꯤꯕꯗꯒꯤ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯑꯩꯅ ꯇꯥꯖꯍꯧꯕ ꯈꯔꯗꯪ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅ ꯂꯩꯖꯔꯤ ꯑꯩ ꯂꯩꯀꯥꯏ ꯊꯣꯛꯇꯅ ꯏꯋꯥꯡ ꯑꯃ ꯂꯥꯟꯗꯅ ꯁꯩꯗꯝꯅꯕꯁꯨ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯈꯨꯟ ꯑꯁꯤꯒ ꯍꯥꯏꯗꯤ ꯌꯨꯝꯕꯤ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦ ꯅꯠꯇ꯭ꯔꯁꯨ ꯑꯣꯏ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩ ꯑꯁꯦ ꯈꯨꯟꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯕꯗ ꯑꯩ ꯂꯩꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯁꯥꯔ ꯂꯥꯏꯐꯇꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯅꯥꯎꯕꯨ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯗ ꯑꯩ ꯏꯅꯥꯎꯕꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯄꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯏꯌꯥꯝꯕ ꯑꯃꯗꯒꯤ ꯑꯗꯨꯝ ꯇꯝꯍꯧꯕꯅꯤꯁꯨ ꯍꯥꯏ ꯑꯁꯤ ꯈꯨꯟꯁꯤꯒ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯔꯨꯞꯂꯣꯏꯁꯤꯡꯒ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯇꯧꯅꯒ ꯁꯨꯝ ꯋꯥꯔꯤꯁꯦ ꯂꯤꯕ ꯑꯗꯨꯝ ꯍꯧꯔꯛꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯋꯥꯔꯤꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯃꯐꯝꯗꯨꯒ ꯑꯩꯅ ꯂꯦꯞꯄꯨꯕꯗꯒꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯋꯥꯔꯤ ꯂꯤꯔꯗꯤ ꯂꯤꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯩꯖꯗꯕꯅꯤ나 ꯉꯁꯥꯏ ꯈꯦꯐꯝ ꯀꯌꯥꯁꯨ ꯑꯩ ꯂꯣꯠꯇꯅ ꯂꯩꯈꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯄꯗꯒꯤ ꯑꯩ ꯑꯗꯨꯝ ꯃꯥꯅꯦ ꯏꯈꯨꯟꯗꯕꯨ ꯀꯔꯤ ꯇꯧꯔꯒ ꯁꯣꯏꯔꯁꯨ ꯂꯥꯜꯂꯁꯨ ꯏꯈꯨꯟ ꯃꯆꯥ ꯉꯥꯛꯄꯤꯅꯦ ꯍꯥꯏꯅ ꯑꯩ ꯆꯣꯡꯗꯣꯛꯅꯗꯕꯒꯤ ꯏꯁꯣꯔꯒꯤ ꯅꯥꯝꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯈꯔ ꯑꯩꯅ ꯈꯪꯖꯕ ꯑꯣꯖꯥꯅ ꯇꯥꯕ ꯂꯤꯕꯗꯒꯤ ꯇꯥꯖꯕ ꯃꯇꯦꯛꯈꯔ ꯑꯗꯨꯝ ꯈꯨꯟꯁꯤꯒ ꯃꯦꯟꯅ ꯂꯩꯖꯔꯤꯕ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯤꯈꯤꯕ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ 105ꯒꯤ ꯃꯣꯏꯒꯤ ꯎꯁꯣꯞꯀꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯇꯔꯄꯣꯟꯒꯤ ꯃꯇꯝꯗꯅꯤꯅ ꯋꯥꯔꯤꯁꯦ ꯑꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛ 1945ꯗꯒꯤ ꯂꯥꯛꯄꯅꯦꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯇꯥꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯋꯥꯕꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯇꯟꯖꯥꯗꯨꯒ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯑꯃꯈꯛꯅ ꯁꯨꯔꯒ ꯆꯥꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯃꯁꯨ ꯍꯤꯡꯉꯛꯄꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯤ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯉꯝꯍꯧꯗ꯭ꯔꯦ
class 4 waktai lai shi tam yauri ado class 4 dagi tamak pa lai ni matam duga kasar tu mane langka si ro pada pa manga gi bharatan ado ei laksa bani ado ko tene ai la pi wari awa na ri yam oi re hoi hoi li ra ga su kana da bai sa kana ro hoi duma ko sana dum khara tambiri basina ai gi adagi nungai jara bai tare matam duga ai ko hujikti lambi thong nungai ra ba ko na dum nong machang dre tare hoi ko matam duga ojana adagi ai kasar dagi sei jorok pa siga tathok chasin dum marak ta dum khara tawina ko adugi ker mong sina kamai to yam ta pi adugi mong di hujik ke ni hujik ti kasar do ai gi irei pa ai po pham nam dam ni adumuk oiga taraga su mafam siga ai gi muk ikune rei ne tonga nei bu nusi bu bri pham pu dai bu lei ja banina ai gi irei pa lam dam du chalu matam da su nong phadok adi inau hoi kam lai sumaina la ko gi phim da oire lum la ga kademi handori lei goi ba se ya mane isin na wari sanadre ba kademi handori da wari sanare ane ai na mafam sira ba se ti oi hoi hoi na pani sum samna da yang koi lei doi no gumba siga sum settle oi ba na hai ta hoi ojagi angang di kyam ai angang se amani polamak ai story leo ai batara ga di ai nipi ani sui nipi ani se ahambai sina nipam nipi ma ako mai sina mun nipam nipi ma ado ahambai sidi nipa do ai ga le minadre ya mana maki macha ore nen pu sakare ado hiji ai sai bu asing badani leiri se hiji yum da leite service ta lei ado isari ma pande hiji mi oina jali hiji imauga isuoni ga ai ga ko ngok leiri ojagi keno siga kunji siga khwai dagi nungai jaba ko gi libada nungai jaba ko thawai khoida jaba hai tare ne ko wari ja karamba wari ade khwai dagi nungai jaba amaka adi mateng utang lebi ba ya wari di ke jaune ina khwai nungai ko wari leite nungai wari leite wadi kari gina diga magi parapti matung ina chapani na masai wari se asibagi wari liba tatpa tarbo di agi asibagi wari de liba tawa longmui wari oi batara kana lokhapi wari oi batara kana longhung wari li bataba adumaina lija bani na di wari sin nungai ya se khlo ya si ona lija aduma ko ja keno gi dum khogi harau nungai bagi oi ba wari da hajik khaido gane ko harau nungai bagi oi ba wari da ojagi dum thamoi da phumduna leiba arot pa wari haidi mayam gi keno da thok haidi wari di lininga libagi mafam je isa sa da ba dugumba wari chule rang ne na dikhali hoi lei adugumba wari adu di lei rega su masai aina oja guru nai na pajana ta mauda bani na adu rega ado tinna di pengang ngang ning ba ngang ro su ga dra adu thugam je kitu pirum ba kyang da adu mak te jumong ko lei bani na tinna gi thok pa se hoi chum lei ti ani re ba adugo da dum keno nacha mo ina aina sagi mioi ba man akodom na jamna lei ba ko aidi jamna lei hai ba de aina hajaning sina ikoi gi aina interview chatning uraga mafam je lamba phangda ba adugi maunda de arot pa wari di mayam lei ja ba ko adugi poto hayang khujing phanan thok ta mak se haidi ai ga phangna ba phanghau dang ai gi mi se keno to gre adu ai da gi dugi wari do mayam dagi mayam khang lo da bi da su mangra ba ne ba aduna aina adugi tanja sum kak laujaraga ina oja dagi dugumba wari haidi oja na mayam mamang da dum thamning ba haidi mapum na ta ba ko matikam khatang kari dum alihan ning ja ba ai tare oja jaraga di ai suli sili ne wani kari matang no ina ti na ai tau do si asi khanja yo ai yo ne loi ba ma ai ba mlei adu ne ya ti hoi dum oja gi apa ba tama dum ka to bi ro mateng khatang haidi mayam nok pa ya ba khangde natraga na mi gi haidi mi bu ka phan ba mamba dugum bagi matik am lei na ko adugum bagi mateng khatang keno libio Sri Suklam Radharanam Vishnu Sasita Varanam Chaturbhujam Darsana Vadana Dhai Sarva Vigno Prasantayo Narayanam Namastitam Naran Chaivo Narottamam
Deving Sarasati Vyasu Chatudayamudi Pangu Brahmati Brahmanang Murkavadata Vidhavi Jat Kripali Srimati Nang Banditang Sri Guru Visharam Shri Krishnaya Vasudevaya Devaki Nandanayo Nanda Gopakumarayo Sri Govindayo Namo Hitin Mirava Vishnu Vishnavi Brahmara Saikar Sanda Sabha Singi Churonda Tolavana Nayana Harigi Namni Sumadana Matiga Matan Guru Singi Sabha Pangarakara In Mirava Vishnu Vishnavi Guna Kangi Vana Haidovan Hayodava Hayodavan Haido Kibatolus Sri Kangrava Angawamani Kanbiri Sumhari Nanai Mukhari Yarapa Mayagani Tangangarava, Hare Kistariva Namadu Matin Novirava Saribun to Vidibu. Kalava Parikating Dogi Masa, Jeremijoina, Manat of Universe of Power who come to work with the Giadna. BDBA Samani Toron Tangaravada, BDBA Samonina, Jeremijo Hare. Joy. None of the universe of Pop to thee, come to work with the Gavada. Astada so I died Taragani Panchuna Javarva, Mahavara and a Korva Purani Yori Tajo, Adu Tajara Boidi, Nagiti, the lady was rock of Apuno and Popen. Munigiwata, Jeremijoina, Munideva Munina Taki Matumina, the Niger Marida. I was started so I died Taragani Panchuna Javarva, the Niger Major delivery, but the Tajari, Sumarian and Igis, a popular and cook the The Pijaraga Kubang Tango, Alone as a Bhakti Kalavada. The Asamuni Kariana Taki, Jervajoy. And there, Nagina Pamda, Muni in a high worry, she did a Tangamur. Madam de Karigin Ivara, Muni Sitsajami. I am a Kogi Jagara, Tatana, Big Da, Ameriki, Last native Makita Miru, the Mother Madonna say. I get up, Manana. Later, I keep on the Pangrava, the Sun Point Muniga, Tangiri, Maiga, Havati Wari. I don't talk about the Vision Point Muniga, Tangana. I look, I started showing the Tarag and the Panchana Jaraba, Havati Wari, the Sun Point Munina Liki, our Hazel Major. And look, Machimana, Samaga Mangana, Kaiva Wundala, Matunda, Judisti, Machimana. Sama Kaiba Bunula Tavada. I will not lady of Monirisi, Mayakuna Masa, Michael Nakuna Luya Tai. Lomastra Muniduna Munisi Samamuji Arega Munideva. Jidisti Machimana Manga Kaima Wundalay. Machimana Mangale Mafamda, Jetimagosi Hagawad, Lady Ledaman, Madamadana. Mali was a lot of the sea. I do not. I remember Munirisi, Punamasa, this team is Mana lady of Kaimabunilay. When the Marie laughed not this team is Mangana lady with the Vada, Yanga Vada, this still I will Munirisi, Mayapunamada, Adugi, as one of the people of the live Munirisi, Mayapun Monasu. A yash when we were him today. Anamana Panjaba, Unada, Wanada, in Homanada, Loina Pamaki. Money sitting among what Oru, did this day, you know, with her over to Motum, the money sitting to run the particularly. They were. And I did this day, like I was sick of Yamatina Tamakunu. Like money received the Kuri, the Makanis, Madnas, whenever people on the. And I did this day, what I would look quite enough. I was just a money receiving my Mafamda, Star Pranao, the Bhakti. Ozabu Takasari, Kogi, Tang Panglava, Sigum Lava, Tanza Sida, Ozana Matam, Katopiraga, Sigum Wari Matam Katan, the Gitamotasu, Ozabu Takasa Funduksari. Oza Mafam Sigai Kogi, Kala Habatarico, Kogi, Wari Liba, the Gihoraga, Moibum, Pomba, Pumzeba. The Pala Kango Haitarico. A Sigi platforms, Kamai Toge, Sigi, Anton, have the Kamai Toge with the Se Toraga, Koi Punsi Hingbaya Bagi, can over the labor.
ꯑꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯕꯤꯒꯗꯥ ꯍꯥꯏꯕ ꯕꯤꯒꯗꯥꯁꯦ ꯑꯃꯥꯡꯕ ꯑꯃꯨꯛ ꯂꯩꯇꯦ ꯕꯤꯒꯗꯥ ꯇꯦꯡꯍꯟꯕꯗ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯁꯤ ꯀꯩꯝꯇ ꯂꯩꯇꯦ ꯂꯝꯃꯤꯉꯩꯗ ꯑꯐꯕ ꯑꯃꯨꯛꯇꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯗꯦ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯈꯪꯗꯦ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕꯒꯤ ꯊꯃꯣꯏ ꯆꯦꯟꯕꯁꯦ ꯀꯌꯥ ꯎꯕ ꯐꯪꯗꯦ ꯎꯕ ꯐꯪꯉꯒꯗꯤ ꯈꯨꯟꯁꯦ ꯑꯗꯨꯛ ꯌꯥꯝꯅꯁꯨ ꯄꯨꯡꯒꯤꯕ ꯏꯁꯩ ꯁꯛꯄꯒꯤꯗꯃꯛꯇꯗ ꯃꯤꯔꯝꯗꯒꯤ ꯋꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯑꯁꯥꯗ ꯈꯟꯖꯩ ꯑꯣꯖꯥꯅ ꯇꯥꯛꯏꯕꯒꯤ ꯃꯑꯣꯡꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯄꯨꯡꯖꯩꯕ ꯈꯪꯗꯦ ꯏꯁꯩ ꯁꯛꯄ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯤꯔꯝꯗꯩꯗ ꯋꯥꯏꯔ ꯃꯤꯔꯝꯗꯒꯤ ꯋꯥꯏꯔ ꯇꯧꯖꯕ ꯑꯗꯨꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯁꯤꯅ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯁꯨꯝ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯂꯤꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯂꯥ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯗꯕꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯒꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯅ ꯑꯃꯨꯛꯀꯣ ꯍꯣꯏ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯥꯕꯒꯤ ꯆꯠꯅꯕꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯑꯗꯨꯝ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯗꯈꯤꯅꯥꯗꯅ ꯑꯃꯨꯛ ꯀꯌꯥꯃꯨꯛꯀ ꯁꯤꯒꯨꯝꯕꯒꯤ ꯍꯣꯏ ꯃꯁꯦ ꯃꯥꯒꯤ ꯃꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯐꯣꯇꯣ ꯀꯌꯥꯁꯨ ꯃꯥꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯕ ꯂꯩꯇꯦ ꯇꯥꯔꯛꯏ ꯂꯩꯇꯕꯒꯤꯁꯨ ꯑꯂꯩꯕꯒꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯑꯂꯩꯕꯒꯤꯅ ꯑꯂꯩꯕꯅ ꯂꯩꯅ ꯆꯠꯄ ꯑꯗꯨꯒ ꯗꯥꯟ ꯗꯈꯤꯅꯥꯒꯤ ꯃꯔꯝꯗꯗꯤ ꯃꯤꯒꯤꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯅꯅꯥꯏꯒꯤꯗꯃꯛꯇꯗꯤ ꯉꯁꯤ ꯃꯥꯒꯤ ꯀꯨꯂꯥꯅ ꯇꯧꯕꯤꯔꯕꯅꯤꯅ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯇꯧꯔꯛꯄꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯅ ꯑꯗꯨꯝ ꯂꯩ ꯑꯁꯤ ꯌꯥꯝꯃꯤ ꯑꯁꯤ ꯌꯥꯝꯗꯦ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯣꯏ ꯇꯧꯕꯇꯕꯨ ꯇꯧꯔꯤꯕ ꯌꯨꯝꯕꯨꯗꯨꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯃꯥꯁꯤ ꯑꯔꯥꯞꯄꯒꯤꯅꯤ ꯑꯅꯛꯄꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯪ ꯈꯪꯕꯤꯌꯨ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯊꯃꯣꯏꯗ ꯊꯝꯖꯔꯤꯁꯤ ꯍꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤ ꯚꯔꯥ ꯈꯛꯀꯤ ꯀꯣꯟꯅꯍꯟꯕꯤꯌꯨ ꯍꯣꯏ ꯑꯗꯨꯈꯛ ꯑꯗꯨ ꯈꯛꯇꯅꯤ ꯊꯝꯖꯔꯤꯕ ꯗꯥꯟ ꯗꯈꯤꯅꯥꯒꯤ ꯃꯔꯝꯗ ꯃꯥꯅ ꯉꯝꯖꯕ ꯇꯧꯖꯕꯅꯤ ꯃꯗꯨꯒ ꯀꯩꯝꯇ ꯍꯣꯏ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯍꯥꯔꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯎꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗꯒꯤ ꯑꯗꯨꯝ ꯋꯥꯏꯔ ꯃꯄꯥꯟꯗꯩ ꯋꯥꯏꯔ ꯇꯧꯖꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯑꯣꯏꯔꯒꯅ ꯍꯣꯏ ꯑꯗꯨꯝ ꯃꯥꯅ ꯄꯥꯡ ꯉꯝꯕ ꯁꯥꯟꯅꯕ ꯁꯨꯝ ꯇꯧꯈꯤꯕ ꯄꯥꯡ ꯁꯥꯟꯅꯕ ꯇꯧꯕ ꯑꯗꯨꯗꯒꯤ ꯈꯔ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯑꯣꯏꯔꯒꯅ ꯃꯄꯥꯟꯗꯒꯤ ꯆꯥꯎꯅ ꯑꯗꯨꯝ ꯋꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯊꯋꯥꯏ ꯌꯥꯎꯕ ꯁꯨꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯕꯨꯗꯤ ꯈꯟꯖꯩ ꯌꯥꯎꯕꯁꯨ ꯑꯣꯏꯁꯅꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯔꯣꯝꯗꯁꯨ ꯂꯩꯔꯝꯗꯦ ꯅꯍꯥꯔꯣꯟꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥꯔꯣꯟꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯃꯁꯤꯗꯩꯁꯤꯒ ꯍꯦꯟꯅ ꯇꯧꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤꯁꯦ ꯃꯥꯅꯤ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯔꯨ ꯑꯣꯏꯅ ꯀꯠꯊꯣꯛꯄꯁꯨ ꯆꯪꯉꯦꯕ ꯀꯠꯊꯣꯛꯄ ꯆꯪꯉꯤ ꯑꯩ ꯀꯔꯤ ꯍꯥꯏꯅꯩ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯨ ꯉꯁꯤ ꯀꯁꯥꯔ ꯂꯥꯏꯐꯇꯒꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯏꯅꯥꯎꯅ ꯍꯥꯏꯗꯤ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯩꯗꯤ ꯐꯪꯉꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕ ꯑꯁꯥꯁꯦ ꯑꯩ ꯈꯪꯖꯩ ꯑꯗꯨꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯁꯨ ꯑꯩ ꯁꯔꯒ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤꯃ ꯈꯟꯖꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯖꯩ ꯑꯩ ꯊꯃꯣꯏꯁꯦ ꯏꯅꯥꯎꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯂꯧꯖꯔꯤ ꯍꯣꯏ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯔꯦꯟ ꯈꯨꯟꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯕꯨꯗꯤ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯍꯥꯏꯗꯤ ꯍꯣꯖꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯪꯀꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯂꯥꯒꯤ ꯂꯝꯕꯤ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯂꯤꯕ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯗꯒꯤ ꯄꯨꯡꯖꯩꯕ ꯕꯥꯁꯣꯛ ꯍꯥꯏꯗꯤ ꯕꯥꯁꯣꯛ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯅ ꯃꯔꯣꯟꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯉꯥꯛꯄꯤꯌꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯀꯧꯕꯅꯤꯅ ꯑꯁꯤꯒꯤ ꯑꯋꯥꯠꯄꯁꯤꯃꯇꯪ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯅ ꯃꯦꯟꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯦꯟꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯌꯥꯝꯅ ꯊꯥꯞꯅ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯔꯩ ꯀꯥꯏꯗ ꯍꯣꯏ ꯏꯔꯝꯁꯤꯒꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯑꯗꯩ ꯍꯥꯏꯖꯔꯤꯗꯣ ꯉꯁꯥꯏꯒꯤ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯩꯅ ꯌꯨꯝꯕꯤꯌꯣ ꯍꯥꯏꯅ ꯑꯩꯅ ꯑꯣꯏꯖꯔꯤ ꯈꯨꯟꯁꯤꯒꯤ ꯃꯦꯟꯖꯔꯤ ꯍꯥꯏ ꯑꯇꯩꯗ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯖꯔꯤ ꯍꯥꯏꯕꯗꯤ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯏꯁꯥ ꯃꯥꯅꯤ ꯏꯁꯥꯒꯤ ꯃꯥꯅꯤ ꯊꯕꯛꯁꯨ ꯂꯣꯏꯅ ꯇꯧꯒꯗꯧꯕꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯈꯖꯤꯛ ꯀꯥꯏꯊꯣꯛꯄꯗ ꯑꯁꯤꯒꯤꯁꯤꯃꯁꯨ ꯇꯝꯁꯤꯟꯕꯗꯤ ꯐꯩ ꯍꯥꯏꯅ ꯐꯩ ꯃꯁꯤ ꯐꯒꯗꯕ ꯄꯣꯠꯅꯤ ꯇꯝꯕꯤꯕꯗ ꯂꯥꯏꯔꯤꯛꯇꯅ ꯕꯤꯒ꯭ꯌꯥꯟ ꯅꯠꯇꯦ ꯃꯅꯤ ꯃꯅꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯁꯨꯅ ꯇꯝ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯁꯨ ꯍꯩꯕ ꯇꯥꯏ ꯆꯤꯟ ꯊꯤꯕꯁꯨ ꯍꯩꯕ ꯇꯥꯏ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯕ ꯇꯥꯏ ꯉꯁꯤ ꯂꯝꯃꯛꯇ ꯏꯃꯥꯟꯅꯕ ꯊꯦꯡꯅꯕꯗ ꯃꯥꯅ ꯄꯥꯂꯥ ꯆꯪꯉꯝꯃꯒ ꯑꯩꯅ ꯐꯝꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯔꯗꯤ ꯃꯣꯏꯅꯤꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩ ꯃꯣꯏꯅꯤꯁꯦ ꯕꯤꯒ꯭ꯌꯥꯟ ꯂꯩ ꯍꯥꯏꯕꯗꯨꯒꯨꯝꯕ ꯑꯃꯈꯛ
ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯍꯥꯏꯗꯤ ꯈꯖꯤꯛ ꯈꯔ ꯇꯝꯍꯧꯔꯒ ꯊꯕꯛ ꯑꯣꯏꯈ꯭ꯔꯒ ꯑꯣꯏꯈ꯭ꯔꯦ ꯊꯕꯛꯇꯣ ꯑꯣꯏꯈ꯭ꯔꯒ ꯑꯣꯏꯔꯕꯩ ꯃꯇꯨꯡꯗ ꯍꯌꯦꯡ ꯊꯕꯛꯇꯣ ꯍꯜꯂ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯁꯨ ꯑꯁꯨꯝ ꯈꯣꯡꯗꯥꯕ ꯌꯥꯏ ꯖꯩꯅ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯌꯥꯝꯗ ꯑꯗꯨꯃꯛꯇꯅꯤꯅ ꯊꯣꯛꯏꯁꯦ ꯔꯤꯇꯥꯌꯔꯗꯒꯤ ꯑꯣꯏꯔꯒ ꯄꯨꯡ ꯌꯩꯔꯤ ꯃꯣꯏꯕꯨꯡ ꯈꯣꯡꯉꯔꯤ ꯍꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯁꯧꯒꯠꯄ ꯑꯃꯗꯤ ꯆꯪꯉꯤ ꯃꯐꯝꯁꯤꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯖꯥꯕꯨ ꯐꯪꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯟꯈ꯭ꯔꯕ ꯃꯇꯝꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥꯕꯨ ꯐꯪꯅꯖꯕꯗ ꯑꯣꯖꯥꯅ ꯃꯥꯒꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯒ ꯑꯣꯖꯥꯗꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯅꯤꯖꯒꯦ ꯑꯣꯖꯥ ꯍꯣꯏ ꯉꯁꯤ ꯏꯅꯥꯎꯅ ꯑꯩꯕꯨ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯃꯉꯣꯟ ꯄꯤꯕꯤꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯅꯁꯨ ꯏꯅꯥꯎꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯍꯥꯏꯗꯤ ꯏꯃꯤꯠꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯎꯖꯍꯧꯗ꯭ꯔꯕ ꯕꯤꯗ꯭ꯌꯥꯁꯤꯡ ꯅꯨꯡꯉꯥꯏꯅ ꯈꯪꯖꯍꯧꯗ꯭ꯔꯕ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯊꯣꯏꯔꯦꯡꯈꯣꯟꯁꯤꯗ ꯑꯩꯅ ꯊꯤꯕꯤꯔꯛꯇꯅ ꯑꯩꯒꯤ ꯂꯩꯐꯝ ꯊꯤꯕꯤꯔꯛꯇꯅ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯕꯒꯤꯗꯃꯛꯇꯗ ꯉꯁꯥꯏ ꯂꯝ ꯂꯥꯏꯐꯇꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯅꯥꯎꯕꯨ ꯑꯣꯏꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯗꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯏꯅꯥꯎꯕ ꯑꯣꯏꯅ ꯃꯒꯣꯜ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯖꯥꯏ ꯑꯣꯖꯥ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯝꯇ ꯈꯨꯔꯨꯝꯖꯒꯦ ꯑꯩ ꯋꯥꯍꯩꯅ ꯁꯦꯕꯥ ꯇꯧꯀꯣ ꯍꯣꯏ ꯍꯣꯏ